Online Manipur gave ki pau miyeng tabir pumna maputhoi lai shramna khurumjari ahan bada Aroiba pau. Manipur security force na anti-drone gun season nanaba tharang laire official miyam amadi security force ki mathakda drone season na bom gilanda satharakiba si terrorism ki thawong ni CM Imphal West ki Kautru area da Kuki militants singna tha sigi amada afaba makhal ki drone season na micham amadi security force ki mathak talandar rakhiba thawdo ki matung Manipur da su Jammu and Kashmir da tawbagum security force na anti drone gun season na ba tharang leire haina awang batha ke official oiba pawamana haidi amarom da micham miyam amadi security force ki mathak da drone season aduna bongi lancha tharakhiba sei terrorism ki thawong ni haina chief minister nongthom birena phongdokre News Taraga Nipanda Fongla Papa Omagi Matung in the Awang Batake official Oiba Paugili Kunamagi Matung in the Kuki militant Singna drone season Adunakan among the Lanchater Kraba Matung Manipurda multiple anti-drone guns sing season and Nabatarang Lady security force na anti-drone gun season and Naba Wareblo Kibagalona Masigi Hen by unit sing anti-drone gun Manipur Lengang Laduna Anabala Long Satanaba Sutarang Tore Tasigi Amada Manipurda Ahanboina Kuki militant sing na Infalgi Westski Kautruk Amadi Senzam Chirang area da for Makagi drone sing season Aduna RPG sing Tadaduna ethics attack Kibani Asiguma Lalong Ama Kuki militants in the border security force BSF yauna security force singi mathakta chatharakpadagi mafam adudagi gari sing handoragnaba honabada fawba awaba kaya mayong nakhibani BSF amasung Manipur police lairiba mafam aduda Kuki militants in the drone season aduna bom na landarakhi atat akham laitana bom na landarakpa aduda mafam adugi security force sing na makhoi gari sing thoroknaba honabada khudong chadaba kaya mayong nakhi adumakpu numit asegi nungthil pung anirom tabadagi chatharakhiba attack adu numidang yausilakpadadi security force na Kuki militants sing aduga chap chana mayong naba ngambaga loinana makhoi bu takthokpa su ngamki amadi makhoi na sizinaba drone mai pangna fawa ngamki haina Manipur deploy tawriba security force ki makok thongbo official amana phongdorakhi afaba makhagi drone sing season aduna RPG sing thadaduna security force ta lan chatharakhiba thawong ministry home affairs ki yauna makok thongba security force sing nasuki mating nungai taba pongna ki asigumba fiba masi lakpadagi India Pakistan border da tawbagum anti drone gun season aduna mayong nanaba amari drone sing kapthanaba instructions to Pikhre housing Manipur da oily ba fiba masi laksinaba Assam rifles na anti drone gun season na bagaloina na state government gi maikai dagi hen ba anti drone gun sing laina ba tharang tawre anti drone gun sing strategical points sing yenglaga Lapa manana deploy tawgani haina so official asina makha taragli official oiba power asina makha taraduna drone bomb asi landa khakta general Sijina bani adubu handak Manipura drone bomb season aduna security force amadi micham miyam da lancha tharak pasina state ki law and order gi phibam da hena rubo hele drone bomb season na bahai basi professional oiba technical expert sing yaudaba yaroi orali ba phibam asida authority na kumna yengsili amarom dana Manipur police na su angam bathakta mayok nagani haina su Manipur police ki maikai dagi phongdoragli nakal amarom da militants sing na drone season aduna security force landa Rakadare haiba mangjang nuna khangau daba intelligence agency gi asonba matauda union government gi officials sing nasu nungnangba phongdokre militants sing na drone season aduna landarak padu da chahi kunthraga mathoi da ngari bi ngangbam surbala kaubi mau ama siraga mahaki machanupi chahi nipan surabi amana makuta bom na panduna soki loina security personnel kaya so asopan nangkhibani Manipur ki chief minister nongthom birena su drone season araga bom thada duna micham miyam amadi security force singi mathakta lan chathara ki thawong asimak terrorism ki thawong ni haina phongdokpaga loina na lan asibu state lengak na hakchin lawi haina phongdoraki chief minister and birena ma ki ex thadorokpa warol amada mathaki wafam asi phongdolo duna yellow mi singi mathakta terrorism ki thawong sing chatharakli basi chap chana mayong nagani haibaga loina na lamdam asigi miyam na su amat oibagi pangal sagat pina basu appeal tawragli militants in a drone bomb na among the mishi mina thoan ki ba thawdo asigi matang da authorities singna thigatpagi thabak chathari haina su chief minister nongthman birena phongdokli Naga ki lam lansin na Kuki Singda irang sagatpagi thabak sing tawdana ba Naga People's Organization gi maikai degi section wapiri Naga People's Organization NPO gi wafam asi Kuki Student Organization Sadar Hills na haukiba August kuntraga mathoida Naga gi lamda namduna jangsilaklaga peace rally ama chatkhiba saga mari lenana khangalakibani NPO gi cherol amada KSO Sadar Hills na August kuntra mathoida senkiba peace rally ni haiba khongjang adu Naga singa karisu mari lenade adubu Naga gi lamda jangsiduna KSO Sadar Hills na peace rally sinduna khanaba hobagi thawong ama chathakiba asina maram oiraga matam sangna Naga Singna khangduna lakpa adu makhata na ngamlaktre Naga Singda Kuki Singna tattana kai haurakpa matamda khangduna lakpa adu ngasidi khangbagi pankhai adu lankhre Naga Singi maikai degi Naga gi area da Kuki Singna irang sagata na ba kayara khangan khrabasu mangak thekatuna Kuki Singna kai haubagi thaba asum chathaduna lakli August kuntraga mathoida kangpokpi ki Naga area da Kuki Singna sangsilaktuna makhoi gi santi gi rally adu sinjilakhiba Naga Singi paipu singna thambiramba lamkhai lansinduna hakthengna Naga Singda khatna ba haurakpagi thawdo amani Kuki Singi maikai degi Naga Singbu usitte haiba si
August 19 की थौदोक असिना मयेक सेंगहले NPO की ओइना अमाना अमाबु इकाई खुमनबा उन्नबा हाइबा असिना पुन्ना शांति की ओइना हिंगमिनबगी थादोकपा यादबा मचत अमा ओइगदबनी NPO की माइकैदगी कुकीसिंगना पुथोरकलिबा मणिपुर की चीफ मिनिस्टर की ऑडियो क्लिप अदुगी अचुम चुमदा वाफम अमता फोंदोखिबा लेते मरमदी हिरमसिदा NPO ना मखोइगी अथॉरिटी लेते हाइना खली मरी लेनाबना ऑडियो क्लिप असिगी अचुम अरान लेपचगदबनी अदुबु अचुम अरान खंगद्रिबा वाफम अमदा नागागी एरियादा अयाबा यावदना रैली सिनजिलकपा हाइबा असि इरांग थोरकनबा सिनबनी KSO सदर हिल्स की माइकैदगी मखोइगी ngमखैनि हाइना नागागी लमदा क्लेम तौसिलकपा असिमगना KSO कांगबु असिम मसागी लम खंगजद्रे हाइबा अदु ताकले सेनापति डिस्ट्रिक्ट स्टूडेंट एसोसिएशन की माइकैदगी नागागी लमदा मखोइगी करी करम थौदांग लौगदगी हाइबा अदु मयेक सेंगना लेपथोक्तुना लेजरे मसिदा कुकीना वा हाइरकपा थोइदोकपा कानाबा लेते अदुबु हंदक नागा महेरोइ लुफ की लुचिंगबा कुकीसिंगना ताथीता ओइना तौरखिबा थौंग अदु याबा ngमलोइ शांति ओइना पुना हिंगमिनबगी मिंगदा नागासिंग इपा इपुना थंबिरबा लमदा कुकीसिंगना खुद थिंगजिलकपा अमदि लम हेंजलकपगी थौंगसिंग मखाताना तुमिना येंगदुना लेररोइ मखाताना नागागी मथक्ता काइहौबगी थौंग चथरकपा तारबदी मदुदा थोलकपा अफफत्तागी दायित्व कुकीसिंगना पुजगदबनी हाइरि।